ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯕꯨꯙꯤꯁꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥ, ꯏꯃꯥ ꯍꯣꯏꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯒꯦ? ꯎ ꯂꯥꯛꯄ꯭ꯔꯣ? ꯈꯪꯗꯦꯅꯦ, ꯇꯨꯔꯦꯜꯗꯒꯤ ꯏꯟ ꯆꯤꯡꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ ꯀꯔꯤ? ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯂꯣꯏꯁꯤꯜꯂꯦ ꯃꯄꯥ꯫ ꯉꯥ ꯊꯣꯡꯕꯁꯦ ꯃꯁꯛꯁꯤ ꯎꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯗ꯭ꯔꯣ? ꯃꯥꯜꯂꯤꯕꯣ꯫ ꯑꯩꯗꯤ ꯃꯅꯝꯁꯤ ꯇꯥꯕꯗ ꯉꯁꯥꯏꯅ ꯆꯥꯛꯀ ꯂꯥꯝꯃꯛꯑꯕꯅꯤ꯫ ꯑꯗꯣ ꯏꯄꯥꯝꯗ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯝꯇ ꯊꯤꯟꯕꯤꯔꯨꯆꯣꯗꯅ, ꯀꯩꯁꯨ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯐꯠ ꯂꯥꯎ ꯆꯠꯂꯒ꯫ ꯅꯨꯄꯤ ꯇꯜꯂꯤꯗ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯅꯪꯅ ꯄꯤꯖꯅꯤꯡꯂꯒꯅ ꯀꯣꯟꯅ ꯂꯩꯔꯒ ꯄꯤꯔꯁꯨ ꯄꯤꯔꯁꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯠꯅꯤꯡꯗ꯭ꯔꯦꯕ꯫ ꯅꯣꯡꯃꯇ ꯑꯩꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯕꯗꯅꯦ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯒꯤꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯗꯅ ꯄꯤꯖꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯤꯇꯪ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯒꯅ ꯌꯥꯔꯣꯏ꯫ ꯑꯗꯨ ꯄꯤꯖꯅꯤꯡꯂꯒꯅ ꯅꯪ ꯀꯣꯛ ꯆꯠꯇꯨꯅ ꯄꯤꯔꯨꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯇꯧꯔꯝꯒꯦꯔꯣ? ꯆꯥꯛꯀꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯇꯧꯔꯗꯤꯅꯦ, ꯅꯃꯥ ꯉꯥꯡꯖꯅꯤꯡꯕꯤꯗꯨꯅꯅꯦ ꯊꯦꯡꯉꯦꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏꯕ, ꯉꯥꯡꯗꯧꯔꯤꯕ꯫ ꯌꯥꯔꯦ ꯄꯤꯔꯣꯁꯤ꯫ ꯃꯥꯅ ꯍꯦꯛ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯗꯕ ꯑꯝꯇ ꯌꯥꯔꯣꯏ, ꯆꯨꯔꯨ ꯆꯨꯔꯨ ꯍꯦꯛ ꯅꯩꯔꯗꯨꯅꯤ꯫ ꯁꯤꯗ ꯍꯥꯞꯄꯛꯑꯒꯦ꯫ ꯑꯁ, ꯅꯪꯗꯤ ꯇꯦꯡꯀꯣꯠꯇ ꯍꯥꯞꯅꯤ ꯍꯥꯏꯔꯒ ꯀꯣꯝꯄꯥꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯞꯄꯕꯣꯏꯔꯦ꯫ ꯁꯤꯈꯛꯁꯤꯗ ꯑꯃꯨꯛ ꯂꯤꯛꯑꯅꯨ ꯏꯕꯨꯡꯉꯣ, ꯆꯠꯂꯨꯔꯣꯀꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯕꯨꯙꯤꯗꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯤꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯃꯅꯦꯝꯄꯣꯛ ꯂꯩꯕꯤꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯞꯂꯤꯕ ꯏꯟꯁꯥꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯕꯨ ꯈꯥꯡ ꯃꯅꯤꯡꯗ ꯈꯖꯤꯛꯇꯪ ꯌꯥꯎꯔꯤꯕꯗꯨꯅ? ꯅꯠꯇꯦ, ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯉꯥ ꯐꯅ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯔꯛꯈꯤꯗꯥꯏꯅꯦ? ꯁꯤ ꯍꯅꯨꯕꯤꯁꯤꯒꯤ ꯇꯨꯀꯥ ꯊꯤꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯕꯅꯤ꯫ ꯎꯁꯤꯠꯇꯕꯅ ꯃꯥꯏ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯒꯗꯕ ꯃꯔꯩꯔꯕꯁꯤꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯅ ꯉꯥꯡꯕ ꯍꯥꯏꯕꯒ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯕꯗꯨꯅ ꯃꯧꯑ? ꯍꯩ, ꯅꯪꯕꯨ ꯅꯅꯥꯗꯣ ꯈꯔ ꯇꯥꯊꯤꯔꯕ꯭ꯔꯣ? ꯏꯟꯁꯥꯡꯗꯣ ꯑꯗꯨꯈꯛ ꯉꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯅꯪꯅ ꯇꯪꯈꯥꯏ ꯑꯃ ꯊꯨꯝ ꯌꯦꯡꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯤ? ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯈꯔ ꯊꯤꯜꯂꯨꯒꯦꯅ ꯊꯤꯟꯕ ꯆꯠꯈ꯭ꯔꯕ, ꯑꯗꯨꯅꯅꯤ꯫ ꯀꯔꯤ? ꯅꯨꯄꯤ ꯃꯄꯥꯝꯗ ꯉꯥ ꯊꯣꯡꯕ ꯊꯤꯟꯕ ꯆꯠꯈ꯭ꯔꯦꯕ? ꯑꯩꯅꯗꯤ ꯊꯤꯜꯂꯨꯔꯅꯨ ꯍꯥꯏꯔꯕꯅꯤ, ꯃꯥꯅ ꯌꯥꯗꯗꯅ꯫ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯅ ꯀꯩꯅꯣꯝꯇꯪ ꯆꯥꯕꯗꯗꯤ ꯊꯤꯟꯕ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯤꯜꯂꯣꯏꯗꯣꯏꯅꯣꯌꯦ꯫ ꯏꯁ, ꯀꯔꯤꯕꯨ ꯊꯤꯜꯂꯛꯀꯦꯅꯦ? ꯑꯩꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇꯕꯨ ꯄꯣꯠꯅꯥ ꯑꯝꯇ ꯎꯖꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯕ ꯃꯅꯦꯝꯄꯣꯛꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ꯫ ꯏꯟꯖꯥꯡ ꯆꯔꯥ ꯑꯃꯈꯛ ꯊꯤꯟꯕꯒꯤꯔꯣ ꯏꯃꯥ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯄꯣꯔꯣꯛ ꯁꯣꯟꯗꯅ ꯂꯩꯔꯤꯕꯁꯦ? ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯟꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯊꯤꯟꯈꯤꯅꯣ ꯍꯥꯏꯕꯅꯦꯕ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ, ꯑꯩ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤꯀꯣ꯫ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯀꯅꯥꯅ ꯀꯔꯤ ꯆꯠꯂꯤ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ꯫ ꯌꯥꯝ ꯈꯪꯂꯦ, ꯂꯥꯏꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯍꯅꯨꯕꯤꯅꯦꯅ ꯃꯤꯅ ꯀꯩꯅꯣꯝꯇꯪ ꯇꯧꯕ ꯌꯥꯗꯦ, ꯄꯥꯟꯅꯗꯣꯏꯒ ꯉꯥꯡꯗꯣꯏꯒ꯫ ꯉꯥꯡꯗ꯭ꯔꯗꯤ ꯅꯋꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯄꯥꯝꯗ ꯀꯩꯅꯣꯝꯃ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯣ, ꯏꯃꯨꯡꯁꯦ ꯃꯃꯩ ꯊꯪꯗ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯔꯣꯏꯅꯦ ꯅꯪꯅ ꯎꯆꯤ ꯆꯥꯍꯣꯟꯗ ꯅꯄꯥꯝꯗ ꯍꯣꯟꯕꯗ꯫ ꯍꯣꯟꯅꯤꯡꯉꯦ ꯍꯣꯟꯅꯤ, ꯍꯣꯟꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯅꯣꯏꯁꯨ ꯊꯥꯏꯅ ꯇꯧꯔꯛꯇ꯭ꯔꯣ? ꯅꯈꯣꯏꯅ ꯀꯌꯥꯝ ꯂꯩꯔꯦꯗꯅ ꯑꯩꯅ ꯏꯄꯥꯝꯗ ꯀꯔꯤ ꯍꯦꯟꯅ ꯄꯤꯗꯧꯔꯤꯒꯦ? ꯂꯩꯕ ꯂꯩꯇꯕ ꯅꯈꯣꯏ ꯅꯄꯥꯝꯗꯒꯤꯗꯤ ꯍꯦꯜꯂꯦꯗꯅ ꯏꯕꯦꯝꯃ꯫ ꯌꯥꯝ ꯍꯦꯜꯂꯦ, ꯑꯗꯨꯁꯨ ꯃꯣꯠꯄ꯫ ꯃꯣꯠꯂꯤꯁꯤꯗꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯥꯜꯂꯝꯈ꯭ꯔꯦ꯫ ꯅꯥꯟꯕꯗꯨꯅ ꯑꯣꯏꯔꯝꯅꯤ ꯏꯃꯨꯡ ꯆꯪꯕꯗ ꯃꯤꯔꯥꯡ ꯊꯨꯔꯛꯄꯗꯣ꯫ ꯍꯩ, ꯆꯤꯟꯊꯤꯕꯤ, ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯤꯟꯁꯤ ꯏꯕꯦꯝꯃ, ꯀꯤꯕꯨ ꯀꯤꯅꯦ꯫ ꯑꯁꯤ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ, ꯉꯥ ꯊꯣꯡꯕꯒꯁꯦ ꯃꯍꯤ ꯉꯥꯛꯇ ꯍꯥꯞꯀꯦꯗꯦ꯫ ꯆꯥꯎꯕ ꯅꯪ, ꯉꯥ ꯑꯆꯧꯕ ꯊꯣꯡꯕ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ, ꯃꯍꯤꯁꯤ ꯆꯥꯎ꯫ ꯃꯄꯪꯁꯤꯡꯁꯤꯅ ꯏꯇꯩ ꯏꯅꯥꯎꯗꯪ ꯆꯥꯊꯣꯛꯀꯦ꯫ ꯁꯣꯝꯗ ꯊꯣꯝꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯕꯨꯙꯤꯅ, ꯏꯃꯥ, ꯑꯣ ꯏꯃꯥ, ꯑꯩ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯏ, ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯍꯩꯃꯥ, ꯏꯌꯥ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯏꯔꯣ? ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯌꯥꯒꯤꯗꯨꯕꯣ? ꯏꯃꯥ, ꯅꯆꯥꯅꯨꯄꯤꯅ ꯉꯥ ꯊꯣꯡꯉꯤ, ꯑꯗꯣ ꯏꯃꯥ ꯄꯤꯖꯅꯤꯡꯉꯦꯗꯅ ꯈꯔ ꯊꯤꯟꯕꯤꯔꯨꯁꯣ ꯍꯥꯏꯗꯅ ꯊꯤꯜꯂꯛꯏꯕ꯫ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯦꯅꯦ? ꯑꯩꯅꯗꯤ ꯈꯟꯕꯅꯦꯕ ꯉꯔꯥꯡ ꯃꯪꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯎꯔꯝꯃꯤ, ꯆꯥꯛꯁꯤ ꯈꯔ ꯊꯦꯡꯅ ꯆꯥꯁꯤꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯅꯦ ꯅꯈꯣꯏꯅ ꯕꯥꯏꯅ ꯅꯨꯃꯤꯗꯥꯡꯗꯣ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯊꯝꯂꯝꯃꯤ, ꯑꯗꯨ ꯎꯕꯗꯨꯗ ꯆꯥꯅꯤꯡꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯆꯥꯊꯣꯛꯎꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯉꯥꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯑꯃꯨꯛ ꯆꯥꯕꯤꯔꯣ꯫
ꯅꯨꯃꯤꯗꯥꯡꯅ ꯆꯥꯔꯣꯏ ꯍꯧꯖꯤꯛꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯠ ꯐꯠ ꯆꯠꯂꯒ ꯑꯩꯅ ꯍꯥꯟꯅ ꯆꯥꯔꯤꯕꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯆꯔꯥ ꯋꯥꯟꯊꯣꯛꯑꯒꯦ ꯊꯅꯝꯃꯣ ꯁꯤꯗ ꯍꯦꯛ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯏꯃꯥꯁꯦ ꯅꯈꯣꯏꯗ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯂꯥꯛꯀꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤꯅꯦ ꯀꯩ ꯂꯩꯔꯤꯒꯦ ꯏꯃꯥ ꯀꯩ ꯋꯥꯔꯤ ꯅꯕꯥꯏꯅ ꯍꯟꯗꯛ ꯆꯦꯜꯂꯛꯄ ꯅꯨꯄꯤꯗꯨꯁꯨꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯨꯔꯦ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯆꯩꯔꯥꯎꯕꯁꯤꯗꯗꯤ ꯐꯤ ꯑꯃꯗꯤ ꯇꯝꯂꯨꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯦꯜ ꯊꯨꯝ ꯈꯔ ꯇꯥꯟꯅꯒꯦꯗꯅ ꯈꯜꯂꯤꯕ ꯏꯃꯥ ꯑꯩꯁꯨ ꯍꯟꯗꯛ ꯊꯕꯛ ꯆꯠꯇꯗꯅ ꯁꯦꯜꯁꯦ ꯀꯌా ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯍꯩ ꯇꯝꯍꯟꯕ ꯊꯥꯁꯤꯔꯅ ꯈꯜꯂꯤꯕ ꯅꯨꯄꯤꯕꯨ ꯀꯔꯤ ꯀꯥꯟꯅ ꯃꯍꯩ ꯇꯝꯍꯟꯗꯣꯏꯅꯣꯗ ꯅꯨꯄꯥ ꯐꯥꯎꯕ ꯇꯝꯍꯟꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯣꯟꯊꯣꯛꯄ ꯁꯦꯜ ꯇꯤꯡꯅꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯅ ꯃꯍꯩ ꯍꯩꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯇꯝꯍꯟꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯣ ꯅꯈꯣꯏ ꯋꯥꯅꯕ ꯁꯤꯜꯂꯤꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯁꯦꯜꯗꯣ ꯅꯪꯉꯣꯟꯗꯒꯤ ꯌꯥꯔꯦꯅ ꯈꯜꯂꯦꯀꯣ ꯆꯠꯂꯨ ꯏꯃꯥꯁꯨ ꯆꯔꯥ ꯋꯥꯜꯍꯧꯔꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯝꯕꯤ ꯃꯄꯥꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯃꯆꯥꯒꯤ ꯍꯤꯛ ꯀꯥꯏꯔꯤ ꯃꯀꯣꯛꯅꯦꯅ ꯍꯤꯛ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯤꯗ ꯏꯕꯦꯝꯃ ꯅꯪꯁꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯣꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯍꯦꯛ ꯃꯣꯠꯂꯤꯅꯦꯀꯣ ꯏꯃꯥ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯒꯤ ꯃꯤꯡ ꯊꯣꯝꯕꯤ ꯀꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯧꯔꯤꯁꯤꯗꯤ ꯈꯨꯝꯕꯗꯤ ꯏꯁꯤꯡ ꯂꯤꯠꯂꯣꯏ ꯍꯩꯔꯤꯕ ꯏꯔꯨꯖꯅꯤꯗꯤ ꯈꯪꯗꯦ ꯉꯥꯏꯈꯣꯁꯤ ꯑꯝꯇ ꯑꯗꯨ ꯏꯃꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯌꯥ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯣ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯁꯦꯜ ꯂꯩꯇꯦꯕꯨ ꯍꯥꯏꯔꯝꯃꯤꯅꯦ ꯃꯥꯅ ꯂꯩꯇꯦꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯃꯥꯅ ꯍꯧꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯕꯨ ꯏꯃꯥꯅ ꯄꯥꯎ ꯑꯃ ꯇꯥꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯩ ꯇꯝꯕ ꯊꯥꯅꯤ ꯍꯥꯏꯅꯦ ꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯃꯃꯥꯁꯤꯅ ꯏꯟꯁꯤꯜꯂꯤꯕ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯨꯅ ꯑꯋꯨꯟꯄꯣꯠ ꯂꯩꯔꯗꯤ ꯏꯆꯥꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯕꯗ ꯁꯅꯥꯒꯤ ꯐꯃꯨꯡ ꯐꯥꯎ ꯁꯥꯔꯒ ꯍꯥꯞꯄꯁꯨ ꯀꯣꯟꯅꯔꯅꯤ ꯑꯗꯨꯅꯤꯅꯦ ꯃꯗꯨ ꯌꯥꯔꯨꯅꯨꯀꯣ ꯁꯦꯜ ꯇꯤꯡꯗꯨꯅ ꯇꯣꯛꯅꯕꯅꯤ ꯑꯍꯜꯅꯦꯅ ꯃꯆꯥ ꯃꯃꯧꯅ ꯄꯤꯖꯕ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯒꯤꯗꯤ ꯍꯥꯏꯗꯦ ꯇꯨꯀꯥ ꯇꯨꯀꯤ ꯊꯤ ꯁꯥꯔꯗꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯌꯥꯝ ꯇꯝꯍꯟꯅꯤꯡꯂꯒꯅ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯁꯨꯁꯤꯡꯗꯨ ꯑꯣꯏꯅ ꯇꯝꯍꯟꯖꯔꯁꯅꯤ ꯍꯩ ꯋꯥ ꯉꯥꯡꯕꯗ ꯂꯦꯡꯒꯅꯨ ꯍꯤꯛꯄꯤ ꯆꯥꯎꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯦꯅꯦ ꯅꯪ ꯁꯤꯗꯤ ꯈꯪꯉꯤꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯣꯛ ꯌꯥꯔꯦ ꯀꯥꯏꯕꯤꯔꯅꯨ ꯍꯤꯛꯀꯝꯇ ꯇꯣꯛꯄꯒ ꯌꯥꯔꯣꯏ ꯅꯀꯣꯛꯁꯦ ꯍꯤꯛ ꯃꯀꯣꯟꯕꯨ ꯁꯥꯔꯝꯃꯤꯅꯤꯁꯦ ꯕꯦꯝꯃ ꯇꯨꯀꯠꯆꯕꯅ ꯅꯪꯁꯦ ꯏꯆꯥ ꯑꯣꯏꯕꯒꯤ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯏꯃꯧꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯪ ꯁꯣꯛꯄ ꯊꯦꯡꯕ ꯅꯪꯅ ꯁꯣꯛꯄ ꯊꯦꯡꯕ ꯄꯣꯠꯀꯥꯁꯦ ꯑꯩ ꯆꯥꯕꯤꯔꯔꯣꯏ ꯑꯩ ꯆꯥꯔꯣꯏꯗꯕꯅꯤ ꯏꯃꯥꯗꯤ ꯌꯥꯝ ꯅꯥꯟꯕꯅꯤꯅ ꯅꯪꯒꯜꯅ ꯋꯥꯏꯈꯨ ꯃꯅꯪꯒꯜꯅ ꯏꯁꯪ ꯀꯥꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯣ ꯌꯥꯔꯦꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯆꯦꯡ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯄꯤꯔꯛꯄꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯄꯤꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯁꯤ ꯅꯈꯣꯏꯒꯤ ꯍꯦꯛ ꯍꯣꯠꯅꯕꯗ ꯍꯨꯔꯥꯟꯕꯤ ꯑꯣꯜꯂꯕꯅꯤ ꯑꯩ ꯏꯅꯦꯝꯄꯣꯛ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯄꯥ ꯑꯩꯈꯣꯏꯅꯤ ꯈꯥꯏꯔꯒ ꯄꯤꯔꯛꯑꯒꯦ ꯃꯤ ꯅꯦꯛꯂꯒ ꯁꯨꯍꯜꯂꯒ ꯄꯤꯔꯛꯑꯣꯗꯅ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯕꯗꯣ ꯈ꯭ꯋꯥꯡꯒ ꯅꯥꯕꯁꯤꯗꯏꯃꯥ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯆꯥꯅ ꯊꯤꯟꯖꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯣ ꯏꯃꯥꯗꯤꯅꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯅꯨꯊꯪꯁꯤꯗ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯗ꯭ꯔꯕꯅꯤ ꯅꯪ ꯍꯥꯏꯔ ꯀꯥꯟꯅꯔꯛꯂꯕ ꯀꯥꯟꯗ ꯅꯋꯥ ꯀꯣꯛ ꯅꯥꯏꯈ꯭ꯔꯦꯗꯣ ꯏꯃꯥ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯇꯥꯕꯨꯗꯤꯒ ꯀꯣꯏꯅꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯆꯦꯜꯂꯣꯅ ꯆꯦꯜꯍꯜꯂꯦ ꯍꯩ ꯑꯩꯅ ꯆꯦꯜꯂꯣꯅ ꯆꯦꯟꯗꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯅꯪꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯎꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩꯅ ꯅꯪꯁꯦ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯪꯕꯒꯤꯅꯤꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯝꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯩꯗꯒꯤ ꯐꯧ ꯂꯣꯟꯅ ꯈꯥꯏ ꯊꯣꯝꯕꯤꯅ ꯅꯨꯄꯥ ꯁꯠ ꯇꯧꯕ ꯅꯈꯣꯏꯅ ꯃꯥ ꯇꯥꯟꯒꯥꯏꯕꯤꯗꯣ ꯑꯃꯨꯛ ꯆꯪꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯇꯧꯔꯤꯃꯛꯇꯗ ꯃꯥꯏ ꯀꯤꯔꯤ ꯇꯛꯄꯤꯁꯦ ꯑꯃꯨꯛ ꯍꯧꯔꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯕꯣꯔꯥꯗꯣ ꯁꯨꯖꯤꯜꯂꯒ ꯍꯥꯞꯄꯨ ꯈꯔ ꯌꯥꯝ ꯆꯟꯅꯕ ꯁꯤ ꯌꯥꯔꯗ꯭ꯔꯣ ꯊꯜꯂꯦ ꯈꯨꯖꯣꯛ ꯑꯃ ꯑꯅꯤꯗꯪꯒ ꯍꯥꯞꯆꯤꯜꯂꯛꯎꯍꯦ ꯌꯥꯔꯗ꯭ꯔꯁꯦ ꯌꯥꯔꯅꯤ ꯊꯥꯡꯊꯔꯣ ꯂꯥꯛꯑꯣ ꯁꯤ ꯑꯗꯨꯒꯅꯦ ꯁꯤ ꯃꯤꯉꯣꯟꯗ ꯐꯠ ꯐꯠ ꯁꯨꯍꯜꯂꯒ ꯄꯤꯈꯤꯗꯣꯏꯅꯤ ꯊꯥ ꯑꯃ ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯃꯁꯨ ꯄꯨꯈꯤꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯁꯦꯜ ꯂꯩꯇꯦꯅ ꯆꯦꯡꯗꯣ ꯈꯔ ꯇꯥꯏꯊꯣꯛꯎꯔꯦꯌꯦ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯤꯕ ꯇꯥꯆꯧ ꯃꯈꯣꯏꯅꯤꯈꯛ ꯆꯥꯕꯅꯤ ꯀꯣꯟꯅꯐꯝꯗꯤ ꯊꯣꯛꯏꯅꯦꯕ ꯑꯁ ꯅꯈꯣꯏ ꯏꯃꯥꯗꯨꯁꯨ ꯊꯕꯛ ꯈꯔꯗꯤ ꯁꯨꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯄꯤꯔꯛꯄꯗꯁꯨ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯄꯤꯗ꯭ꯔꯗꯤ ꯀꯩ ꯆꯥꯔ ꯂꯩꯗꯣꯏ ꯃꯣꯏꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ꯭ꯔꯣ ꯏꯃꯥꯗꯨꯅ ꯁꯨꯔꯒ ꯊꯥꯛꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯧꯌꯥꯝ ꯆꯥꯕ ꯅꯈꯣꯏ ꯏꯃꯨꯡꯗ ꯂꯩꯈꯤꯕꯗꯒꯤ ꯈꯔ ꯀꯣꯝꯕꯒꯤ ꯋꯥꯅꯤ ꯏꯁ ꯃꯈꯣꯏꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯔꯨꯔꯗꯤ ꯁꯥꯎꯔꯅꯤ ꯁꯥꯎꯗ꯭ꯔꯗꯤ ꯅꯣꯡꯃꯇ ꯀꯩꯅꯣꯝꯇꯪ ꯄꯤꯕꯗ
ꯍꯔꯥꯎ ꯍꯔꯥꯎꯗꯤ ꯄꯤꯅꯤꯡꯗꯅ ꯌꯥꯔꯤꯁꯤ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯥꯡꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯩꯃ 이마ꯗꯤ ꯍꯜꯂꯦꯅꯦ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯜꯂꯛꯏꯁꯤꯕꯣ ꯑꯃꯨꯛ ꯆꯠꯂꯨꯈꯣꯔꯣ ꯍꯜꯂꯛꯀꯅꯤ ꯅꯪꯗꯤ ꯍꯌꯦꯡꯅꯤꯅ ꯇꯥꯟꯖꯥ ꯆꯥꯅ ꯏꯃꯥ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯦ ꯀꯔꯤꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯀꯩꯗꯒꯤ ꯐꯧꯒ ꯀꯣꯠꯂꯝꯃꯤꯁꯤꯅ ꯍꯥ 이마 ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏ 이마 ꯍꯣꯏꯒꯤ ꯈꯔ ꯄꯤꯕꯤꯒꯤꯁꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯅꯪ ꯅꯨꯄꯤꯁꯦꯅ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯂꯩꯌꯨꯍꯦ ꯑꯌꯨ ꯅꯥꯏ ꯀꯩꯅꯣ ꯀꯟꯅ ꯁꯤꯗꯩꯗꯨꯕ ꯁꯤꯛꯀꯦꯁꯨ ꯏꯃꯨꯡꯗ ꯁꯤꯛꯎꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝ ꯄꯪꯖꯕꯅꯤꯀꯣ ꯁꯤꯛꯄ ꯅꯠꯇꯦ ꯍꯌꯦꯡ ꯑꯃ ꯇꯣꯡꯉꯦꯅ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯌꯥꯝ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯕꯁꯤꯕꯨ ꯀꯩꯅꯣꯕ ꯏꯆꯥ ꯅꯨꯄꯥꯅ ꯄꯤꯁꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯤꯁꯦꯅ ꯍꯥꯏꯔꯤꯔꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯄꯤꯁꯦꯅ ꯍꯥꯏꯕꯅꯤꯕ ꯍꯥꯏꯔꯝꯃꯅꯤ ꯒꯙꯥ ꯅꯨꯄꯤ ꯃꯤꯆꯪꯒꯁꯨ ꯆꯪꯗꯅ ꯈꯨꯝꯂꯛꯏꯅꯦ ꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕꯧ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯥꯅ 이마ꯗ ꯁꯤ ꯈꯤꯇꯪ ꯄꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯀꯥꯏ ꯌꯥꯝ ꯀꯥꯏ ꯅꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯈꯣꯏꯒꯤ ꯅꯄꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯛꯏꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯊꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯥꯛꯄ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯅ ꯊꯥꯛꯇꯅ ꯆꯥꯎꯔꯛꯂꯒ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯗꯧꯅ ꯂꯩꯔꯤꯁꯤꯗꯤ ꯏꯁ ꯀꯌꯥꯗꯅꯣ ꯍꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯈꯣꯏꯗ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯌꯨꯝ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯕꯨ ꯌꯣꯛꯂꯛꯂꯤꯕ 이마ꯕꯨ ꯀꯥꯎꯔꯣꯁꯤꯔꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯥꯎꯗꯦ ꯍꯥꯏꯗꯅꯕꯨ ꯑꯔꯩꯕ ꯄꯨꯝꯕ ꯅꯄꯥꯝꯅ ꯁꯨꯝ ꯄꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯄꯤꯅꯤꯡꯗꯅ ꯄꯤꯔꯤꯕ ꯑꯩꯅ ꯁꯤꯗ ꯆꯥꯔꯒ ꯏꯃꯥ ꯍꯣꯏꯅ ꯆꯥꯗꯕꯗꯣ ꯌꯦꯡꯕ ꯉꯝꯖꯗꯕ ꯐꯧꯁꯤꯁꯨ ꯁꯤꯃꯃꯨꯛ ꯈꯥꯏꯔꯕꯅꯤꯅ ꯀꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯐꯥꯎ ꯆꯥꯕ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯈꯪꯗꯦ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯍꯣꯟꯕꯗ ꯂꯣꯏꯗꯧꯔꯦ ꯂꯣꯏꯈ꯭ꯔꯒꯅ ꯀꯣꯟꯅꯗ꯭ꯔꯦꯗꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯕ ꯇꯥꯕ ꯍꯩ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯎꯗꯕꯧ ꯁꯟꯊꯤ ꯍꯟꯕ ꯕꯨꯙꯤ ꯅꯪ ꯅꯇꯨꯁꯤ ꯋꯥꯔꯧꯀꯣ ꯅꯪ ꯏꯃꯥ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯈꯤꯇꯪ ꯆꯪꯕꯗꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯁꯥꯎꯏ ꯃꯃා ꯅꯨꯡꯁꯤꯗꯦꯅ ꯅꯃꯧ ꯅꯨꯄꯤꯅ ꯃꯃꯥ ꯅꯨꯡꯁꯤꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯁꯨ ꯑꯃꯨꯛ ꯁꯥꯎꯏ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯁꯨ ꯃꯈꯣꯏ ꯃꯃꯥꯅ ꯄꯣꯛꯏꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯄꯤꯅꯤꯡꯉꯤꯅꯤ ꯀꯂꯛ ꯍꯦꯛ ꯄꯤꯔꯤ ꯑꯆꯨꯝꯕꯈꯩ ꯂꯣꯏꯅ ꯍꯥꯏꯔꯦꯗꯅ ꯁꯨꯝꯈ꯭ꯔꯦ ꯏꯆꯥ ꯄꯪꯕꯁꯦ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦꯗꯀꯣ ꯍꯩꯈ꯭ꯔꯦ ꯂꯥꯏꯕꯤ ꯃꯪꯒꯣꯜꯗ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯨꯙꯤꯁꯨ ꯍꯜꯂꯛꯂꯝꯃꯤ 이bunga ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯏꯃꯥ ꯑꯩ ꯊꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯂꯝꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯟꯕꯗꯨꯅꯤꯅꯦ ꯃꯥꯗꯤ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯍꯧꯕ꯭ꯔꯣ ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯆꯟꯅꯨꯄꯤ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤꯅꯦ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯍꯟꯅꯤ ꯍꯥꯏ ꯅꯆꯦ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯆꯠꯄꯗ ꯎꯅ ꯃꯈꯣꯡꯗꯣ ꯅꯟꯗꯅ ꯇꯤꯛꯑꯦꯌꯦ ꯁꯦꯜ ꯈꯔ ꯊꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯜꯂꯤꯖꯥꯠꯅꯣ ꯑꯗꯨ ꯁꯦꯜꯗꯨꯕꯨ ꯏꯃꯥꯗꯒꯤ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯗꯧꯔꯤꯕ ꯅꯪꯉꯣꯟꯗꯒꯤ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤ ꯁꯤꯀꯤ ꯊꯣꯛꯇ꯭ꯔꯕꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯤꯔꯁꯨ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯦꯜ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗ꯭ꯔꯤꯕꯣ ꯑꯩꯁꯨ ꯁꯤꯖꯤꯟꯅꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥꯗꯒꯤ ꯈꯔ ꯍꯪꯁꯤꯔꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯪꯅ ꯐꯪꯂꯤꯕ ꯁꯦꯜ ꯃꯈꯩꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ ꯍꯥ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯃꯈꯣꯏ ꯏꯃꯥꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤ ꯁꯦꯟ ꯁꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅꯦ ꯑꯄꯣꯛꯄꯤ ꯅꯃꯥꯏꯒꯤꯅ ꯐꯅꯦꯛ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ ꯑꯗꯨꯒ ꯅꯅꯦꯝꯄꯣꯛꯀꯤꯅ ꯁꯅꯥꯒ ꯁꯥꯔꯤꯕꯅꯤꯅꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯅ ꯁꯥꯈ꯭ꯔꯤꯕꯅꯤ 이bunga nang yawong ilaga tasing na nang thaki ga thaurodana nupi mayumdo ꯑꯗꯨꯗꯤ ꯇꯜꯂꯤꯗ ꯈꯔ ꯂꯥꯞꯄꯗꯤ ꯐꯕ ꯏꯅꯛ ꯅꯛꯄꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯅꯪ ꯁꯦꯜꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯏꯃꯥꯒꯤ ꯂꯩꯔꯒꯅ ꯏꯃꯥꯗꯒꯤ ꯈꯔ ꯄꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ nupi mayumgidi piningai adum leiramni macanupigi simakak haibadana nang leitrabani ꯏꯃꯥ ꯂꯩꯕ ꯇꯥꯟꯖꯥꯗ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯅꯤꯗ ꯂꯩꯇ ꯇꯧꯕꯅꯤ ꯃꯊꯪ ꯍꯪꯕꯗꯗꯤ ꯂꯩꯕ ꯀꯥꯟꯗ ꯍꯪꯉꯣꯅ ꯈꯔ ꯍꯥꯏꯕꯤꯈꯣ ꯀꯌꯥꯗ ꯂꯥꯏꯅ ꯈꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯅꯆꯟꯅꯨꯄꯤꯗꯨꯅ ꯏꯀꯥꯏ ꯂꯥꯛꯇꯨꯅ ꯍꯪꯖꯕꯗꯣ ꯅꯪ ꯄꯤꯗꯕ ꯉꯝꯂꯤꯕꯅꯦꯕ ꯅꯪ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯥꯛꯀꯗꯕꯅꯤ ꯑꯗꯣ ꯑꯝꯇ ꯈꯥꯛꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ 이bunga 이마 ꯈꯪꯉꯤ ꯀꯣ ꯈꯪꯉꯤ ꯅꯪꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪ ꯄꯣꯛꯑꯝꯗꯧ ꯁꯔꯨꯛ ꯏꯆꯥꯅꯨꯄꯤ 10 ꯄꯣꯛꯑꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯍꯣꯏ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏ
ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯇ ꯃꯄꯥꯝꯗ ꯀꯔꯤꯝꯇ ꯄꯤꯔꯛꯀꯅꯤ ꯈꯪꯗꯦ ꯂꯧꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯃꯅꯝ ꯑꯁꯤꯅ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯅ ꯄꯤꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯩ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯅꯕ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯕꯤ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯝꯃ ꯅꯥꯄꯤ ꯐꯣꯏꯔꯝꯃꯤꯔꯣ ꯍꯣꯏꯅꯦ ꯅꯪ ꯃꯁꯤꯗ ꯂꯥꯛꯏꯔꯣ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯆꯥꯅꯨꯄꯤꯒ ꯑꯝꯇ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯆꯪꯉꯨꯈꯤꯒꯦ ꯆꯪꯉꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅ ꯂꯩꯔꯕꯁꯤꯗ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯊꯣꯡꯕꯁꯦ ꯃꯁꯤꯐꯥꯎ ꯍꯦꯛ ꯎꯅꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯦ ꯏꯃꯥ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯪꯗꯤ ꯀꯩ ꯈꯔ ꯁꯨꯝ ꯌꯦꯡꯒꯦꯅ ꯂꯥꯛꯑꯝꯃꯤꯅꯤ ꯅꯪ ꯅꯅꯥꯛꯇ ꯂꯩꯔꯤꯗꯣ ꯊꯥꯡꯖꯤꯡ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯁꯤꯗꯤ ꯄꯨꯈ꯭ꯔꯅꯨꯍꯦ ꯏꯃꯥꯅ ꯂꯩꯔꯛꯏꯅꯤ ꯄꯥꯟ ꯏꯔꯣꯝꯕꯗ ꯊꯥꯛꯑꯣꯅ ꯑꯣ ꯐꯔꯦ ꯏꯃꯥ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯣ ꯇꯥꯆꯧꯅ ꯈꯣꯏꯅꯤ ꯈꯛꯅꯤꯅ ꯆꯥꯕ ꯀꯣꯟꯅꯅꯤꯕ ꯀꯣ ꯄꯥꯟꯗꯨꯁꯨ ꯆꯔꯥ ꯑꯃ ꯍꯥꯞꯆꯤꯜꯂꯛꯎ ꯑꯂꯨ ꯈꯔꯒ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯃꯆꯦꯠꯁꯤꯒ ꯄꯨꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯄꯨꯔꯨꯁꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯒꯤꯅ ꯀꯔꯤ ꯍꯥꯏꯅꯔꯦ ꯁꯦꯜꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯕꯨꯙꯤꯒꯁꯨ ꯑꯝꯇ ꯎꯅꯅꯤꯡꯕꯅꯤ 이마ꯗꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦꯅꯦ ꯂꯨꯍꯣꯡꯕꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅꯦ ꯇꯥꯆꯧꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯈꯔꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅ ꯃꯥꯁꯨ ꯁꯦꯜꯗꯣ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯕꯗꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯔ ꯄꯨꯊꯣꯔꯛꯒꯦꯔꯥꯅ ꯍꯥꯏꯔꯤꯕ 이마 ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯂꯩꯔꯣꯏꯗ ꯈꯔ ꯄꯤꯔꯛꯄꯅꯤ ꯅꯕꯨꯡꯗꯣ ꯋꯥꯗꯨꯒꯩꯁꯨ ꯋꯥꯖꯔꯛꯂꯦ ꯑꯗꯨꯅ ꯃꯥꯅ ꯁꯦꯜ ꯈꯔ ꯇꯥꯟꯕꯗꯨꯗꯤ ꯇꯨꯡꯁꯤꯟꯍꯜꯂꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁ 이마ꯒꯤ ꯋꯥꯁꯤꯗꯤ ꯇꯥꯆꯧꯒꯤ ꯁꯦꯜꯗꯨꯅ ꯇꯨꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯁꯤꯅꯤꯅꯦ ꯍꯩꯃ ꯅꯣꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯤꯅꯦ ꯌꯦꯡꯉꯣ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯂꯩ ꯅꯈꯣꯏꯅ ꯄꯤꯔꯛꯂꯒ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯕꯨꯡꯅ ꯋꯥꯕꯗꯣ 이마ꯁꯨ ꯌꯥꯎꯗꯣꯏꯅꯤꯅꯦ ꯑꯣ ꯑꯗꯨꯕꯣꯕ खर पुथोरादी फैदना लोइने हेक्ते पुथोकपदुदी हेनमले हाइबा होय नंगना ngamba खर हेक यामने पिरो अदुदी मा चनबा तौरगेको होय ऐ नुंथि लागे सेल खर पिरो पोटफमदगी मना मसिंग खर येंगिगे इमा नंग सिदि हाइख्रबोनी कादगी लौथुरसलो अहैबा इननी नखोय मयाम पोक्लकनिबसि सुमाइना तौतना अमदगी खरा थबक मना अमता सुदन ओ नखोयगी मेनबो होनबदा अखोयदिने सेलगम तुंगसिनबा ngamद्रबन इमा हयें आइना कोना कइनो माहिरकपदा अखोय तासौदो यादबा यारोयको इमा इपेमा इना खुनबा अवातपा लैतबना कोइनबो लाइरबा अखोयदा करिमो हाइरकदोइनोदा थोंबी नुमित खुदिंगी मपामदा चतबा नुमित अमत्तासु यावरमदे ngasisu chatpa yaba chatluraga halakpada manemna nganglaklammi thombiya nang haujikta halaklibra nasa sisu puraga chani khangde hanubi aina ngasai khwanga si tekpa makai senari basi nasuni kaino imasu nong phadokti senaba yaina aina so ngairaga hek leiradana ngairaga leiba natenya aina da senaraga leiriba natro nangna maunena leisina karibu kanarige ha nongan bagi saksi khaktani nangna thonglamliba adudagi satkrani नुमिदांग अमु हलकनी करी युमाल कैबांगनो सिनी चटलगा कैदौरगे इमासु चटनिंगागा चटलु कैनो एगोना सुम पानरगा लैदौ सरुकपुदि हाय नखोइना तैना नाउसे ताइबंग पालगी चटनबि चटेन हे इबेमा एबो नखोइगुमा मिरो थुंदबिरो हा इपाम चटपबु नमित खुदिंगी चटकद्रो नंगसु नयुम पालबने इमुसी फजना पानगे खलुने नंगने हे ngangbada ise yumsi suklai leingdaban aduna ipamda dom chatlaka leise nangna numit chupa amamam chatpagini aina nganglisina anabu putha ngamdin khongthang khuding panarge leiradana chakchara ma thonglaga pijabigise marai boksi pharabani khande hai murum songanu taningge thabagdi manam da suningge napamdana pininglabadi naldo talaga piyudana adu sunati isa se summaga sarene nangna kainoima wangang khuding napam do balisibo imadi napam da karimta pidro पिरमोइने नसागी दे खनबनिना आइनि इसागी दे खनबगिने हौजिक नखोइना फमदना सारगा लैबा फंगजरी दो नलमद्रबदी नाना अमांगबा लौदुना सारमबनी लंथम सिंगसिदी बाजीना थमलंबा नत्रो ओ बाजीना थमलंबदो नंगदौना आइनि इपामदा लोइना पिथोकलमलबदी हौजिक नखोइ उसियक ओया सादना पाइदुना लैनि दो ओ अखोइदि पीरे कैदोगे हाइबनो पिनिंगबा कै पिनि कलामनि मादी नसागी ngolsingduna nongmata laktuna kari saragi pau hangdrabaniना laknindri isa singsu nangna khu kamba na ongdu ubada yumsida khongul pawba taningrabane ha yo adu maina mingonda thangjiliba nasadu na selting dana laktraga
ꯅꯪꯅꯅꯤ ꯀꯩꯅꯣ ꯍꯤꯡꯁꯥꯕꯤ ꯑꯊꯤꯕꯤ ꯃꯥꯟꯕꯤ ꯅꯪ ꯎꯅꯤ ꯈꯟꯕꯗ ꯏꯆꯥꯁꯤꯡꯗꯣ ꯀꯤꯗꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯁꯥꯕꯤ ꯑꯊꯤꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯐꯖꯔꯦ ꯍꯅꯨꯕꯤ ꯅꯪꯗꯤ ꯍꯧꯗꯣꯡ ꯍꯅꯨꯕꯤ ꯃꯥꯜꯂꯤ ꯅꯆꯤꯜꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤ ꯏꯕꯦꯝꯃ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯁꯨ ꯃꯈꯥꯗꯥꯡꯅ ꯏꯔꯣꯏꯔꯒ ꯈꯞꯄꯒ ꯀꯥꯔꯛꯑꯦꯗꯣ ꯑꯣ ꯀꯨꯁꯤ ꯀꯥꯅꯤꯡꯉꯤ ꯀꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯍꯤꯡꯁꯥꯕꯤ ꯑꯊꯤꯕꯤ ꯅꯪ ꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯗꯅ ꯑꯩ ꯏꯆꯥꯅ ꯂꯧꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯁ ꯍꯣꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯄꯥꯝꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯈꯨꯜ ꯄꯨꯝꯕ ꯆꯦꯠꯀꯥꯏꯈ꯭ꯔꯤꯕꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯄꯥꯝꯃꯟꯗꯅ ꯍꯥꯏꯐꯦꯠꯇꯪ ꯃꯤꯆꯤꯅ ꯌꯦꯡꯂꯨꯕꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯏꯅꯦꯅ ꯇꯥꯏꯗ ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯜꯂꯛꯈꯤꯁꯅꯣꯕ ꯈꯪꯉꯤ ꯍꯅꯨꯕꯤꯅ ꯉꯁꯤ ꯑꯣ ꯃꯃꯥ ꯑꯩꯕꯨ ꯏꯆꯥꯗ ꯍꯥꯠꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯠꯍꯜꯂꯣ ꯁꯤꯈ꯭ꯔꯒꯦ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯊꯣꯝꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯄꯥ ꯁꯦꯜꯗꯣ ꯀꯌꯥꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯒꯦ ꯈꯔꯕꯨꯗꯤ ꯂꯧꯔꯛꯑꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯤꯁꯤ ꯍꯥꯏꯗꯨꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯌꯥꯝꯃꯒ ꯀꯩꯗꯧꯔꯒꯦ ꯑꯇꯣꯞꯄꯗ ꯄꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯒꯤ ꯅꯕꯨꯡꯒꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯁꯦꯜ ꯊꯨꯝꯗꯣ ꯈꯔꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯅꯪ ꯑꯗꯨ ꯋꯥꯗꯨꯅ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯑꯃꯨꯛ ꯏꯟꯁꯤꯜ ꯂꯩꯕ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯉꯥꯛꯇꯪ ꯍꯦꯛ ꯂꯩꯇꯕꯗ ꯀꯛ ꯑꯗꯨꯝ ꯇꯧꯔꯝꯅꯤ ꯏꯟꯁꯤꯟꯗꯦ ꯀꯩꯁꯨ ꯏꯟꯁꯤꯟꯗꯦ ꯑꯩꯅ ꯈꯪꯕꯗꯣ ꯍꯥꯏꯕꯅꯤ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯁꯦ ꯏꯄꯥꯝꯗ ꯍꯦꯛ ꯆꯪꯉꯛꯑꯒ ꯀꯨꯏꯅ ꯂꯩꯍꯜꯂꯤꯗꯣ ꯑꯗꯣ ꯅꯈꯣꯏ ꯇꯥꯆꯧꯅ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯗꯤ ꯆꯪꯉꯛꯄ ꯇꯜꯂꯤꯀꯣ ꯑꯩ ꯀꯩꯒꯤ ꯇꯜꯂꯤꯕ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯃꯥ ꯂꯥꯛꯑ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗꯣ ꯑꯩꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯎꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯨꯝꯗꯤ ꯑꯩꯈꯣꯏꯗꯅꯤ ꯑꯗꯣ ꯅꯪ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅꯣ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯊꯤꯜꯂꯨꯔꯁꯤ ꯑꯉꯥꯡꯁꯤꯅ ꯏꯃꯥꯒ ꯇꯨꯝꯖꯔꯝꯃꯅꯤ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯆꯜꯒꯤꯁꯨ ꯁꯦꯜ ꯈꯔ ꯄꯤꯈꯤꯁꯦꯅ ꯀꯟꯅ ꯍꯥꯏꯕ ꯍꯧꯔꯛꯑꯅꯤ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯑꯅꯤꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯣꯏꯅ ꯄꯤꯈ꯭ꯔꯅꯤ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯏꯆꯜꯒꯤ ꯋꯥꯗꯨꯗꯤ ꯀꯨꯏꯔꯕꯅꯤ ꯅꯍꯥꯟꯃꯨꯛ ꯅꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯃꯇꯥꯡꯗꯒꯤ ꯍꯥꯏꯔꯕꯅꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯉꯝꯅꯕ ꯇꯧꯈꯤꯗꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯂꯩꯇꯗꯅ ꯍꯪꯖꯕ ꯑꯣꯏꯔꯝꯅꯤꯗ ꯑꯇꯣꯞꯄꯗ ꯍꯪꯂꯨꯕ ꯅꯠꯇꯦ ꯃꯄꯥꯝꯗꯅꯦꯅ ꯍꯪꯖꯔꯤꯅꯤ ꯀꯔꯤꯒꯤ ꯂꯩꯇꯕ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯥꯒꯤ ꯉꯝꯅꯕ ꯈꯔꯁꯨ ꯇꯧꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯨꯝ ꯂꯩꯇꯕ ꯈꯨꯗꯤꯡꯒꯤ ꯄꯤꯌꯨ ꯁꯤꯅꯕꯨ ꯅꯈꯣꯏ ꯌꯨꯝꯗꯁꯨ ꯄꯤꯔꯤꯗꯨꯅꯤ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕꯗꯣ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯅꯤ ꯀꯩ ꯑꯣ ꯃꯥꯟꯅꯗꯦ ꯑꯩꯅꯅꯦ ꯏꯄꯥꯝꯗ ꯄꯤꯕ ꯃꯣꯏꯅ ꯃꯄꯥꯝꯗ ꯍꯪꯂꯛꯄ ꯃꯣꯏ ꯆꯩꯗꯧꯅ ꯃꯄꯥꯝꯁꯤꯗ ꯃꯕꯨꯡꯁꯦ ꯃꯅꯝꯁꯦ ꯋꯥꯔꯝꯕꯅꯤꯅ ꯄꯤꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯆꯨꯝꯗ꯭ꯔꯥ ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯨ ꯀꯩ ꯇꯥꯆꯧ ꯂꯨꯍꯣꯡꯕꯁꯦ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯝꯇ ꯁꯥꯕꯤꯌꯣꯕ ꯅꯪꯒꯤ ꯁꯅꯥ ꯑꯆꯧꯕ ꯂꯩꯗꯥꯏꯅꯦ ꯂꯨꯍꯣꯡꯕꯗ ꯍꯥꯄꯛꯄꯗꯣ ꯅꯈꯣꯏ ꯅꯄꯥꯝꯒꯤ ꯅꯪ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯌꯥꯝ ꯄꯨꯊꯔꯦꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯨꯛ ꯑꯩꯅ ꯅꯧꯅ ꯁꯥꯎꯅ ꯁꯥꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨꯁꯨ ꯀꯨꯏꯔꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕ ꯅꯥꯕꯗ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯕꯨ ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯑꯣ ꯍꯥꯏꯕ ꯍꯥꯏꯗꯕ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯑꯩꯒꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯝꯇ ꯁꯥꯕꯤꯌꯣꯕ ꯁꯦꯜ ꯑꯔꯩꯕꯈꯩꯅ ꯏꯕꯥꯏꯒꯤ ꯂꯣꯏꯅ ꯄꯤꯈ꯭ꯔꯁꯤ ꯌꯥꯏ ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥꯃꯨꯛ ꯁꯥꯗꯣꯏ ꯅꯈꯣꯏꯅ ꯃꯥꯁꯤꯁꯨ ꯁꯦꯜꯗꯤ ꯂꯩꯔꯤ ꯄꯣꯠꯅꯤ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤꯅ ꯀꯔꯤꯝꯇꯗꯤ ꯄꯤꯅꯤꯡꯉꯣꯏꯅꯦ ꯏꯃꯥꯅ ꯁꯦꯜꯗꯤ ꯂꯩꯇꯕꯅꯤꯗ ꯑꯩꯈꯣꯏ ꯏꯆꯜꯒꯤ ꯐꯥꯎ ꯄꯤꯈꯤꯗꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯨꯅ ꯁꯣꯜꯂꯤꯕꯅꯤ ꯃꯆꯤꯜ ꯊꯤꯔꯤꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯈꯪꯉꯕ ꯂꯣꯟꯅ ꯄꯤꯔꯝꯗꯣꯏꯅꯤ ꯉꯥꯏꯈꯣꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥ ꯑꯆꯧꯕ ꯂꯦꯡꯖꯨꯝꯗꯒ ꯆꯣꯔꯣ ꯆꯤꯡꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒ ꯌꯥꯜꯂꯨꯗꯅ ꯍꯣꯏꯗꯦꯍꯦ ꯑꯗꯨ ꯑꯣꯏꯅ ꯋꯥꯏꯒꯦꯅ ꯂꯧꯔꯒ ꯑꯩꯒꯤ ꯀꯣꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏ ꯊꯣꯛꯄ ꯉꯥꯡꯅꯖꯔꯣꯍꯦ ꯈꯪꯉꯣꯏ ꯅꯪꯅ ꯅꯃꯥꯁꯤ ꯀꯤꯕꯅꯤꯅ ꯍꯅꯨꯕꯤꯁꯤꯕꯨ ꯀꯩꯗ ꯀꯤꯔꯤꯅꯣ ꯈꯪꯗꯦꯕ ꯀꯤꯗꯦꯅ ꯏꯃꯥꯒꯕꯨ ꯑꯣꯟꯖꯟꯅꯔꯒ ꯐꯨꯅꯕ ꯌꯥꯕ ꯑꯗꯨꯅ ꯉꯥꯡꯅꯕ ꯇꯜꯂꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯒꯦ ꯏꯟꯁꯥꯡ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯑꯉꯥꯡꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯕꯅꯤ ꯆꯥꯛ ꯊꯣꯛꯑꯒ ꯁꯦꯜꯗꯣ ꯐꯠ ꯊꯤꯜꯂꯨꯅꯕ ꯅꯄꯥꯝꯅ ꯁꯦꯜ ꯄꯤꯕ ꯆꯠꯇꯧꯔꯕꯅꯤꯅ ꯆꯥꯛꯁꯦ ꯉꯜꯂꯦ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯝꯕꯤ ꯃꯅꯦꯝꯄꯣꯛꯇ ꯋꯥ ꯑꯃ ꯍꯥꯏꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯅꯣ ꯅꯄꯥꯝ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩꯔꯤꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯎꯁꯤꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯍꯅꯨꯕꯤꯅꯤꯅ ꯏꯃꯥ ꯑꯩꯁꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕ ꯀꯤꯕꯨ ꯀꯤꯗ ꯅꯄꯥꯝꯗ ꯀꯔꯤ ꯄꯤꯁꯤ ꯍꯥꯏꯗꯣꯏꯅꯣ ꯏꯪꯈꯣꯜꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯈꯠꯅꯕ ꯍꯧꯗꯨꯅ ꯇꯧꯔ ꯂꯩꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯅꯪꯗꯤ ꯌꯥꯝ ꯄꯤꯒꯟꯕꯗꯨꯗ ꯑꯣꯏꯔꯝꯒꯗꯧꯕ ꯏꯃꯥꯟꯗꯅ ꯍꯥꯏꯕꯅꯤꯗ
ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯃꯥꯒꯤ ꯁꯅꯥ ꯑꯆꯧꯕꯗꯣ ꯑꯩ ꯑꯝꯇ ꯌꯥꯜꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯩꯁꯨ ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯤ ꯆꯠꯀꯦꯅ ꯈꯜꯂꯤ ꯅꯪꯒꯤꯁꯨ ꯁꯅꯥ ꯑꯆꯧꯕꯗꯤ ꯂꯩꯗꯥꯏꯅꯦ ꯑꯩꯒꯤꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯄꯥꯝꯗ ꯄꯤꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ ꯄꯤꯁꯨ ꯄꯤꯈ꯭ꯔꯦꯗ ꯅꯪꯅ ꯅꯄꯥꯝꯗ ꯄꯤꯕ ꯄꯥꯝꯕꯁꯦ ꯄꯥꯝꯈ꯭ꯔꯕꯣꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯄꯤꯈ꯭ꯔꯣꯗꯅ ꯑꯗꯨꯒ ꯅꯪꯁꯨ ꯏꯟꯅꯈ꯭ꯔꯣ ꯑꯩ ꯇꯣꯝꯇ ꯏꯟꯅ ꯂꯩꯖꯍꯧꯔꯒꯦ ꯑꯁ ꯏꯃꯥ ꯁꯨꯝ ꯋꯥꯊꯤ ꯉꯥꯡꯂꯩꯌꯦ ꯑꯗꯨ ꯁꯅꯥꯗꯣ ꯑꯩ ꯌꯥꯜꯂꯒꯦꯀꯣ ꯍꯩ ꯑꯇꯣꯞꯄꯒꯤ ꯅꯠꯇꯦ ꯅꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯏꯃꯥꯁꯨ ꯆꯠꯀꯦꯅ ꯈꯜꯂꯤꯅꯦ ꯑꯁ ꯆꯠꯂꯨꯔꯅꯨ ꯌꯥꯔꯦ ꯀꯩ ꯀꯥꯟꯅꯅꯕ ꯍꯅꯨꯕꯤ ꯅꯪꯅ ꯅꯈꯣꯡ ꯋꯥꯅꯕꯅꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯃꯥꯅ ꯑꯉꯥꯡꯁꯤ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯨ ꯑꯣ ꯍꯅꯨꯕꯤꯅꯤꯅ ꯈꯔ ꯋꯥꯕ ꯑꯉꯥꯡ ꯁꯦꯟꯅꯕꯗꯨ ꯑꯣꯏꯅ ꯑꯩꯅ ꯇꯧꯔꯣꯕ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯑꯉꯥꯡ ꯁꯦꯟꯅꯕꯕꯨ ꯀꯩ ꯋꯥꯔꯗꯅ ꯑꯣꯏꯅꯥꯒꯤ ꯊꯕꯛ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯑꯣꯛ ꯑꯁꯤꯕꯤ ꯃꯥꯟꯕꯤꯌꯥ ꯑꯣꯏꯅꯥꯒꯤ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯄꯥꯝ ꯆꯠꯂꯤꯕꯗꯣ ꯄꯨꯗꯅ ꯆꯠꯂꯣꯗꯅ ꯏꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯡꯌꯦꯟ ꯇꯥꯕꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯊꯤꯕꯤ ꯃꯥꯜꯂꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯣꯛ ꯑꯁꯤꯕꯤ ꯃꯥꯜꯂꯦ ꯏꯃꯥꯅ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯒꯦ ꯐꯖꯩ ꯀꯩꯅꯣ ꯅꯃꯥꯏ ꯈꯣꯏꯗꯤ ꯊꯥꯏꯅ ꯃꯃꯤꯡ ꯆꯠꯂꯛꯂꯤꯕꯅꯤ ꯐꯖꯕꯗ ꯏꯆꯥ ꯑꯍꯨꯝ ꯃꯔꯤ ꯁꯨꯔ ꯐꯥꯎꯕ ꯕꯦꯝꯃ ꯅꯪꯗꯤ ꯅꯆꯥꯁꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯤ ꯃꯣꯠꯅ ꯃꯣꯠꯂꯤꯕ ꯊꯤꯅ ꯊꯤꯔꯤꯕ ꯎꯠ ꯋꯥꯏ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯇꯛꯊꯣꯛꯂꯕꯗꯤ ꯐꯅꯗꯤ ꯉꯧꯊꯣꯔꯛꯀꯗꯧ ꯃꯥꯜꯂꯤꯍꯦ ꯌꯥꯝ ꯅꯥꯜꯂꯦꯗꯀꯣ ꯍꯅꯨꯕꯤ ꯍꯩꯕꯤ ꯇꯩꯕꯤ ꯅꯈꯣꯏꯅ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯅꯨꯊꯪꯗ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤꯅꯦ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗ ꯀꯦꯕ ꯅꯥꯟꯕꯒ ꯁꯪꯖꯗ꯭ꯔꯦ ꯁꯪꯂꯝꯃꯣꯏ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯅꯄꯥꯝꯅ ꯆꯦꯟꯕ ꯍꯣꯠꯅꯕꯗ ꯈꯨꯅꯤꯡꯒꯥꯗꯤ ꯂꯨꯈꯝꯕꯨ ꯌꯧꯔꯦ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨꯒ ꯊꯥꯔꯁꯨ ꯍꯧꯔꯅꯤꯅꯦ ꯏꯕꯦꯝꯃ ꯅꯊꯧ ꯅꯠꯇꯦ ꯀꯥꯏꯒꯤꯅꯦ ꯀꯥꯏꯍꯜꯂꯤꯕꯅꯤ ꯅꯪ ꯉꯝꯖꯕ꯭ꯔꯣ ꯀꯩ ꯊꯣꯛꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯤꯅꯣ ꯈꯪꯗꯦꯕ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯗ ꯍꯅꯨꯕꯤ ꯅꯪ ꯀꯩ ꯆꯥꯛ ꯌꯦꯡꯒꯦ ꯑꯣ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯔꯦꯜꯗꯨꯒ ꯆꯥꯛ ꯈꯔ ꯆꯥꯖꯤꯛꯇꯨꯒꯅꯦ ꯄꯨꯈꯝ ꯑꯃ ꯆꯔꯥ ꯋꯥꯟꯊꯣꯛꯑꯒ ꯃꯤꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯩꯅ ꯏꯄꯥꯝꯗ ꯄꯨꯒꯦꯅ ꯊꯝꯕ ꯉꯥꯔꯦꯜꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯑꯕ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯊꯤꯕꯣꯡ ꯊꯣꯛꯅꯁꯨ ꯂꯥꯎꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯂꯨꯍꯣꯡꯈꯤꯕ ꯊꯥ 3 ꯁꯨꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯃꯕꯨꯡ ꯁꯅꯥꯍꯜꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯦꯅꯨ ꯆꯪꯂꯛꯂꯝꯃꯤ ꯇꯥꯆꯧ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯁꯨꯔꯨꯔꯒꯦ ꯅꯪ ꯂꯩꯕꯁꯦ ꯋꯥꯏꯌꯦ ꯍꯥꯟꯅꯗꯤꯅꯦ ꯏꯁꯥꯒꯤ ꯑꯃꯣꯠꯄ ꯐꯤꯒꯁꯦ ꯏꯁꯥꯅ ꯏꯇꯣꯝꯇꯅꯤ ꯁꯨꯖꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯁꯨꯔꯦꯅꯦ ꯑꯣ ꯁꯤꯗꯒꯤꯗꯤꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯀꯥꯏ ꯂꯩꯍꯧꯔꯦ ꯊꯨꯝꯕꯤ ꯂꯥꯛꯑꯒ ꯃꯈꯣꯏꯅꯤ ꯌꯦꯅꯈꯥꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯊꯨꯝꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤ ꯂꯥꯛꯏꯁꯤꯕꯣ ꯅꯛꯅ ꯂꯩꯕꯁꯤꯗ ꯁꯨꯝ ꯏꯃꯥꯍꯣꯏ ꯎꯅꯤꯡꯗꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯈꯣꯏ ꯏꯅꯦꯅꯒ ꯑꯝꯇ ꯉꯥꯡꯗꯕ ꯆꯠꯂꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯕꯣ ꯏꯃꯥꯅꯒ ꯑꯝꯇ ꯉꯥꯡꯗꯕ ꯃꯥꯜꯂꯝꯃꯅꯤ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯣꯡꯃꯇ ꯍꯪꯂꯨꯗꯕꯅꯤꯅ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯏ ꯍꯣꯏ ꯄꯤꯖꯅꯤꯡꯕꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯅ ꯇꯥꯆꯧꯗꯨ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯔꯛꯄꯁꯤꯗꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯎꯁꯤꯠꯂꯣꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯗꯪꯁꯨ ꯉꯥꯏꯔꯕꯅꯤꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯆꯦꯡ ꯐꯥꯎꯕ ꯃꯥꯅ ꯂꯣꯏ ꯄꯤꯔꯛꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯁꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯊꯕꯛ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯃꯤꯅ ꯀꯩꯒꯤ ꯊꯥꯛꯇꯣꯏꯅꯣ ꯑꯩꯁꯨ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯤꯗ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥ ꯃꯈꯣꯏꯅꯤꯅ ꯑꯗꯨꯝ ꯇꯧꯕ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯗꯕ ꯃꯥꯅ ꯇꯧꯔꯛꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯤꯒꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯅꯦꯝ ꯑꯍꯜꯗꯨꯁꯨ ꯂꯩ ꯑꯗꯨꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯇꯨꯡꯒꯤ ꯇꯧꯍꯟꯒꯨꯝꯁꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯀꯩ ꯅꯪꯅꯕꯨꯗꯤ ꯑꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯅꯔꯦ ꯏꯃꯨꯡ ꯑꯃꯃꯝ ꯄꯨꯅꯔꯦ ꯋꯥꯔꯛꯂꯕ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥꯗ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯡꯅꯗꯅ ꯀꯅꯥꯅ ꯌꯦꯡꯅꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯀꯟ ꯀꯟꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯨꯝ ꯆꯥꯔꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯒꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯐꯝꯖꯥ ꯆꯥꯕ ꯃꯥꯟꯗꯣꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯤꯡꯊꯤꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯉꯟꯅ ꯍꯜꯂꯛꯀꯦ ꯍꯣꯏ ꯏꯃꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯊꯔꯣꯏꯁꯤꯃꯁꯨ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯩꯈꯣই ꯏꯃꯥꯗꯣ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯒꯤ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯂꯩꯔꯤ ꯁꯤꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯁꯤꯒ ꯄꯨꯈ꯭ꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯌꯣꯝ ꯐꯥꯔꯦ ꯏꯄꯥꯝꯗ ꯆꯠꯂꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯆꯥꯎꯈ꯭ꯔꯕ ꯃꯌꯣꯝꯁꯤꯃ ꯄꯨꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯍꯩ ꯀꯩ ꯑꯃꯨꯛ ꯄꯨꯗꯧꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦ ꯐꯤ ꯑꯃꯣꯠꯄꯅꯤ ꯌꯨꯝꯗ ꯄꯨꯔꯒ ꯁꯨꯔꯨꯒꯦ ꯇꯧꯕꯅꯤ ꯐꯤ ꯁꯨꯕꯁꯨ ꯅ ꯌꯨꯝꯗ ꯄꯨꯔꯒ ꯁꯨꯅꯕ ꯑꯣꯏꯔꯦ
ꯈꯔ ꯂꯩꯔꯕꯗꯤ ꯆꯥꯛꯁꯪꯒꯁꯦ ꯅꯄꯥꯝꯗ ꯊꯥꯡꯂꯒ ꯆꯥꯛ ꯊꯣꯡꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯦ ꯏꯃꯥ ꯅꯪ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯄꯥꯟꯅꯔꯒ ꯂꯩꯔꯤꯗꯣ ꯊꯕꯛ ꯌꯥꯝ ꯂꯩꯇ꯭ꯔꯒꯅ ꯊꯪꯅꯕꯒꯤ ꯏꯆꯦ ꯁꯥꯈꯤ ꯍꯣꯏꯒꯤ ꯁꯟ ꯃꯌꯥꯝꯁꯤꯒꯤ ꯁꯟꯊꯤꯁꯦ ꯁꯦꯡꯉꯨꯆꯣ ꯀꯌꯥꯗꯅꯣꯅꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯟꯊꯤ ꯁꯦꯡꯗꯣꯏꯕ ꯍꯥ ꯅꯪ ꯑꯗꯨꯝ ꯁꯦꯡꯉꯨꯆꯣꯅꯦ ꯅꯊꯧ ꯂꯩꯇꯗꯅ ꯃꯧ ꯑꯣꯏꯔꯕ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯔꯤꯗꯣ ꯑꯩꯅ ꯏꯄꯥꯝ ꯆꯠꯄꯗ ꯏꯃꯥꯒꯤ ꯀꯔꯤ ꯃꯥꯡꯒꯦ ꯃꯥꯡꯉꯤ ꯌꯥꯝ ꯃꯥꯡꯉꯤ ꯅꯪꯗꯤ ꯅꯄꯥꯝꯗꯣ ꯆꯨꯝꯅ ꯆꯠꯇꯦꯅꯦ ꯌꯨꯝꯁꯤꯗꯒꯤ ꯎꯆꯤ ꯆꯥꯛꯍꯣꯟ ꯇꯧꯗꯅ ꯆꯠꯂꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯏ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯕꯁꯤꯁꯨ ꯅꯪꯅ ꯅꯄꯥꯝꯗ ꯄꯨꯅꯕꯁꯤ ꯉꯥꯏ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯁꯤꯕꯗ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯔꯣ ꯏꯃꯥꯅ ꯁꯤꯕꯗꯕꯨ ꯄꯨꯅꯤ ꯍꯥꯏꯔꯗꯤ ꯑꯄꯥꯝꯕ ꯀꯩ ꯍꯥꯏꯔꯣ ꯏꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯄꯨꯔꯛꯀꯦ ꯀꯌꯥꯗ ꯃꯆꯤꯜ ꯀꯜꯂꯤꯕ ꯅꯨꯄꯤꯅꯨ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯃꯥꯏꯁꯤ ꯃꯆꯦꯠ ꯑꯝꯇꯦꯛ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯀꯨꯁꯩꯇꯥ ꯊꯣꯝꯕꯤꯗꯨ ꯄꯣꯠ ꯃꯌꯣꯝꯗꯨ ꯄꯨꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯅꯝ ꯃꯄꯤꯅꯨꯁꯨ ꯂꯩꯔꯝꯃꯤ ꯊꯣꯝꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏꯅꯃ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯊꯝꯖꯤꯜꯂꯨ ꯀꯩꯅꯣꯗꯨꯕꯣ ꯃꯌꯣꯝꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯉꯥ ꯌꯥꯏꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯅꯤ ꯀꯩꯒꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝ ꯄꯨꯔꯛꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯔꯒ ꯆꯥꯔꯤꯅꯤ ꯆꯦꯡꯁꯨ ꯉꯥꯁꯨ ꯂꯣꯏꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯆꯪꯁꯤꯜꯂꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯏꯅꯝꯃ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄꯁꯦ ꯃꯇꯨꯡ ꯇꯧꯒꯅꯨ 이놈아 시볼 ꯀꯩ ꯀꯥꯏꯒꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯥꯆꯧꯒ ꯏꯃꯥꯒꯒꯤ ꯑꯗꯨꯝ ꯄꯤꯔꯛꯏꯅ ꯀꯥꯏꯕ ꯀꯥꯏꯗꯕꯒꯤ ꯅꯠꯇꯤꯌꯦ ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤꯁꯨ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯁꯤꯜꯂꯨ ꯄꯪꯄꯤꯗ ꯄꯤꯊꯣꯛꯄꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯑꯩꯅ ꯄꯤꯔꯤꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯅꯠꯇꯦ 이마가 따서가 ꯅꯨꯡꯁꯤꯕꯒꯤꯅꯤ 이나마나 하이시수 ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ니 ꯑꯗꯨꯒꯅꯦ ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯄꯤꯔꯛꯄꯁꯦ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯎꯁꯤꯠꯂꯣꯏ 이나마 ꯊꯥꯏꯅꯗꯒꯤ ꯇꯧꯔꯛꯂꯕ ꯆꯠꯅꯕꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ 이나마ꯅ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯀꯩꯒꯤ ꯈꯪꯗꯅꯤ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯨꯔꯛꯏꯁꯤ ꯂꯩꯕꯒꯤꯅꯤ ꯑꯔꯩ ꯑꯔꯩꯕ ꯃꯤꯉꯣꯟꯗ ꯁꯨꯝ ꯄꯤꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ 미호이바 ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯏꯆꯥ ꯏꯁꯨ ꯄꯣꯛꯂꯤꯕꯁꯦ ꯇꯨꯡꯒꯤꯅꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯅꯪꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒꯅꯦ ꯅꯪꯁꯨ ꯀꯣꯟꯅꯅꯕ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯧ ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯒꯦ 이나마나 ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯩꯅꯣ 이슬 이나오 이마 이사기 말이세 너희는 타닥바도록 이나마나 빰리버세 아두 하이바 낫테네 이슬 이나오 이마 이사 하이버세 따나 타나 야바 낫테 아두보 이몽 아마 빠리버세 이셋단 ꯅꯪꯒꯤ ꯅꯄꯥꯝ ꯏꯃꯥ ꯇꯥꯆꯧꯗ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡ ꯎꯁꯤꯠꯇꯕꯗꯣ ꯅꯪꯕꯨꯁꯨ ꯎꯁꯤꯠꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯦ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯌꯨꯝꯁꯤ ꯆꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯅꯣ ꯁꯤꯅ ꯐꯠ ꯂꯥꯛꯑꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯅ ꯑꯊꯨꯕ ꯂꯩꯔꯗꯤ ꯀꯣꯟꯅ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯊꯣꯝꯕꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯃꯥꯅ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯕꯁꯦ ꯎꯍꯜꯂꯛꯀꯅꯨ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯂꯣꯏ ꯀꯩꯗꯧꯋꯤꯒꯦꯅꯦ ꯁꯤꯕꯣ ꯃꯃꯥ ꯑꯩꯅ ꯆꯥꯅꯕꯅꯤꯗꯅ ꯏꯆꯥꯅ ꯄꯤꯔꯛꯄꯕꯣ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯕꯤꯌꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯄꯨꯔꯛꯄ ꯅꯠꯇꯅ ꯄꯪꯄꯨꯗ ꯄꯨꯔꯛꯄ ꯄꯪꯄꯤꯗ ꯄꯤꯔꯛꯄꯗꯣ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯕ ꯊꯕꯛꯅꯤ ꯃꯁꯤ ꯃꯧꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯕꯅꯤ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯇꯨꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯈꯩꯗꯣ ꯑꯩꯅ ꯄꯤꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯝꯗ ꯃꯣꯏꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯕꯤꯌꯨ ꯆꯨꯝꯃꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯋꯥꯖꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯔꯁꯨ ꯇꯨꯡꯁꯤꯟꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯏꯃꯥꯁꯨ ꯏꯆꯥ ꯅꯨꯄꯥꯁꯤꯗꯅꯕꯨ ꯈꯔ ꯀꯣꯝꯖꯔꯕꯗꯤꯗꯅ ꯏꯆꯥ ꯅꯤꯉꯣꯜꯗꯒꯤ ꯂꯧꯒꯦ ꯈꯜꯂꯨꯏ ꯏꯃꯥꯅ ꯃꯥꯕꯨꯁꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯒꯅꯤ ꯐꯔꯦꯃ ꯍꯥꯡꯗꯨꯅ ꯅꯥꯄꯤꯅ ꯃꯪꯂꯒ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯅꯥ ꯃꯁꯤꯡ ꯊꯥꯁꯤꯃ ꯑꯩꯈꯣꯏꯅꯤ ꯈꯔ ꯇꯦꯛ ꯁꯦꯡꯗꯣꯛꯁꯤ ꯍꯣꯏ ꯏꯃꯧꯅ ꯁꯤ ꯐꯩ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯌꯥꯏꯀꯣ ꯁꯣꯝꯗꯅ ꯊꯣꯝꯕꯤꯗꯨ ꯃꯄꯥꯝꯗ ꯆꯠꯇꯕ ꯆꯌꯣꯜ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯝꯕꯤ ꯕꯨꯗꯤ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯦ ꯍꯟꯗꯛꯇꯤ ꯅꯄꯥꯝꯗꯒ ꯆꯠꯇ꯭ꯔꯦꯅ ꯅꯈꯣꯡꯒ ꯇꯦꯛꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯩꯕꯨ ꯍꯩꯅꯕ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗꯒ ꯂꯩꯔꯤꯁꯦ ꯆꯠꯂꯁꯨ ꯆꯠꯂꯤ ꯍꯥꯏ ꯆꯠꯇ꯭ꯔꯁꯨ ꯆꯠꯇꯦ ꯍꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯏꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯎꯕꯁꯨ ꯌꯥꯗꯦ ꯈꯠꯅꯕ ꯍꯧꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ
Is, nupi misang liba kay ito niya, imagi budiya, nupi na ngambaw. Nupi mapamgi puklak pa si diya. Ima, tayo na pa budi, ay dong nataw dro. O, taw din niya, nakoy na pa di, nupatok raba. Laikay, sida mana wam tang haikibada, kinariba ngagtani, nang di nupi mawalaw ba, si kaktan. Ima, ay handak tagidi, yung nagatoy namta sa laron. Nung padok, tangay padraba ka nooy ni sa lan. Kay daw ba? Ha? Kay hino ba? Napamda, ngao ba nang na, napam sa laroy kay na hariba do ba? Ima, inam mana nga nga ayam sauning. Mana lakti ngay da, tasaw gay magagay awat po kuding. Ay niying do na lakpan. Aduga ngarang da lakpa mana ibu, potsay no may kuding ipurak kano, minyo usikloy kay naga. Hay, nanamada do sawpam tok niya. Nanaman ang ngang libado, taybang gisa na binibim. Ima, isiling naw haibasi, nung siik siya po. Adubo, makoy kuding magtagi. Isa haibasi na mong heliban. At nukong tang kuding, hay nasing nasat kadaba niya. To, ima na tayo siya, karkalaw. Nang napang pito ito. Sa pitok si dahil, ay nadihay to, karatong sinsin na. Ima, isiling naw haibasi, kung ano ba yaban natin. Adubo niya, ay yung amamampa na raban nina, ngam na ba karaso, taw na ba tangay padi. Nanaman na hayiba do, aduni, nang nanaman da sawa taw ganu ko, hoy ma. Yengo, napuroy ba na, mapanggal tek pa makay siltan, nang nanapam na pitok liba ni hayda na sikim tatong sinmasu tawtre. Hayeng tung da anayik haybasi, yawrak kanu yaban natin. Madam to da na ko'y ginatiyang pangbida ba kanaso layroy niya, imana haybasi, nabong na pangloy hayba natin. Ado po no magisuraga talaga sana ba ngagtan. Ado na kayambo yung nabangam gani. Ima, ay wakang kantaw dyan. Tunggi kariso kanta na kung tang-tang lagi. Matunggi ay kuding magkang na tang lagi. Ima, namong napisya, wakal di tarak na malahi. Kaya ang kuy na basta taurino niya, horen saktok nagpada ang mukaw kita na chat lagalay ng braso ka na nakang bano. Ado nin, ado may nagatawra di. Ima, ay handag di, nupi putara dapat. Tawro yari da na. Taurani, nupi na nga manang nabu, hay do rey do, yang pak tri bungo.